Piroi, supi piroi. Motor vehicle ki inspector mana aingonda kedokdoiba. Makhut ani adu sangduna pairamliba angauba chechet adu amuk churu nationki. Michi na dustbin lomda hapet jengduna sulanki. Adubu dustbin adu dadi tadi. Paklang da oina pan ki duna lemai da amuk ahumlak marirakta olamlaga leptuna leiki. Karigi court of conduct, karigi election. Noi nengodagi hena lubra. Furit ki button adusu lauthokduna washroom lomda amuk changkri. Tape adudagi tarakliba ising adu khuzopna yaraduna mamaida joy amuk chashinki. Anguba machugi tawelna mamai adu haiphet tektoklaga mingshelda tariba magi asawbagi maithong adu ngaihak yengduna sule. Tapna amuk solaki. Aina saurisibu maram jabra. Thingel da tainaba ngamdraga nasikhongda tainaba haibadu taradra. Haining bai jachana ikaiba khangdesu haichachana. Gari di pikiro. Machine tana aigu pailete. Na thauna leiragana aibu phau. Washroom dagi thoraklaga boxer ama amuk setuna dinna phamung aduda amuk hipthakre. Asangba nabi mathak aduda mayamdagi tokai tana phaminaduna makhut ani dusu chena painari. Mayamna uraroidaba maongda khongrai setuna phamliba phaigan ani duki karakta chena painariba khut ani dudi lotli. Maithong singdudana tari mami amadi kari mamino haibadi haingamde. Harauba nungaiba nungshiba ningamdaba chamamnaba nungnangnabagi apunba mamini haibadi maithong ani dunadi ulli. Makhoidagi lapna leiriba chabun achat awong singdu yenglambadagi dinna henbabu yenglaktuna hairaki. Halasira henbana kaigino khangdi. Mamaidusu amuk laithoki tumin amuk lene. Khangdi sengna khangdi haidoksi kadai handoksi kadai changshinsi kadai. Karamna changshinkiba karamna handoktoba. Karigi handoktoiba khangdi. Lanpham mayaida akibana yomlaba lanmi aduna pairiba nomai adu em chumna kapa ngamlamgadra. Aigi haiba atatai oiba laklabadadi thawai magidamuktadi akiba haibadu manglamgadra. Dinnana henbabu yenglaktuna tapna makha amuk taraki. Matamse khanghaudeko. College ki matamsisu loikidawre. Ibanisu tapna lapna kraniko. Henba mangaktu tapna haiduna yaningdaba utna dinnabu yenglaga paukhum piragi. Yam wani nangi khutse paihodaba numitto aidi yam wani. Chande da fawba nang uningbagidaba thabak ama lehenduna nanga punnaba hotnaridune. Dinnana aishu oiroidaba lamisida nang aina handokpa ngamdribase karigino. Asuk thawai wana chatlibasigi poloina kainaba haibaduna oidoiniko. Nganglano lepo haina dinnagi chimbal adu henbagi makhutna menchillagi. Nungsiba mijenga loinana tapnaso hairaki. Kaigi oiroidoino. Kainabanabu poloi oiba yabra. Kainaba haiba wayese amuk anapanarose. Dinnana nangi family aigi family adugisu matakta society haiba amasule. Nang aina fana chena kinadunasu ibanagi marisidi kisinate thokini. Khalura haiba sungamde. Tungda kari oirakpa haina khaluragana nangbu nuksibagi changse asum hengalai. Wahai adu tabada hemana dina. Kaigino adukluba wakan khalide. Khara sulaina khanto. Nangaina panthongado tana chase harabati nangaise hana matik chana bhanase. Ibani na matik charabati khudingma laina thengnaba ngamdoine. Matamdu phawbati ibani gi marise losilaga thamse. Dinnana makha tarakki
asuk wahanggadaba oirabadi nungsiba haiba pochakase karigi lehlamlino tarang tarang imai cholakliba dinagi milu aniduda henbagi mami taribadu mamit kuptana henbana yengje pairiba khutsasinga adusu hena chena pasilai थौरम लिबा गारीदुना ब्रेक फारकपा अदुदा सिट्टा हाइरप ngathaduna uiruraba dinna mamitto khangpang pangtolage masadusu hairap nungkhalakduna kaidori milan starring adu paina sari gari ne khangna khamlakpanina motor vehicle gi kangbu oramgadra khanje dinna akhaba minok amadi nokchai tapna su sonjai motor vehicle milan na tanaba amuk maka tarage kumu kai hainu dango gari piro hairagana ai koro milan na phanisar gari gi thongdo hangduna kumkhre dinna sit aduda ngathaduna mamittusu tapna usinki chimbal dudi amuk nokmi tawragi milan na gari gi thong adu hangdorakpada mamittu tapna pangtolakduna kai hainare milan na mathak tongba singi order ne hai aishu sarga oina haina birona dinna na gari atu tagi kumlakpaga lairam liba personnel sing aduna chelot tawragi inspector atu suyauna maithong gi phibam di hongda mamit khaktana koina yengluraga miching dusu mafam chana thamki inspector adu khara changchilakduna sari gari se government ne issue tawba oibenina ngasidi phajin jawba tare dinna yengbadi yenglude paukhum di piraki government ne issue tawbani haiduna su aina sizinariba gari sibu noina piraku hairaga aina hekta pitokadra matam kharadi aina sizinakini inspector aduna mamittu isillaga mamaidu hairap jingthaduna sorsu sangna kamtokki aduga court of conduct lekhre election gi matham lekhrabani gari sing pikhalaknaba order thokibasu kuirabani charda suji da yoralamgani thase adubu gari sing pikhalaktabana thengnaba mafamdagi phagatnaba order amuk thorakpani dinna khonjel khitang hauna aidi bikiroi gari se aini sizinari matam kharadi sizinakini inspector aduna dinabu munna yelutuna itak thongbo officer oirabasu respect ka loinana discipline amagi makada aina sarbo phaba ngambagi power ado aingondele gari se pitokisi handakti dina lanjadraba saji macha amana sadanbada yengbu mitjengum piroinana yamna nungsina yengluri inspector aduda thawraba mitjeng ado magi palna ngakpa ngamlaroi haibagi matakum inspector adusu mamai ado fatlai tokki back pocket tudasu makhutna maramlaga magi purse to lauthokladuna chawnga chapi ani khak chatlaga milan da biki chawya tre gari ama pharga yumdoina hanbiro noi shardi aina drop taramage mathak thongba officer amane khallaga haikhibo wahai orambasu yai adubu dinna apamba ama phangbagum nokmi di tawraki adubu maithong dude thangnaba migupta losenki inspector masamangna gypsy ama thodok luraga dinnagi nakta khamlake kumlaktuna thong adasu hanglaga sir chanabaduksi mijeng amana pakhum oina piramlaga gypsy aduda kakhre wa amata ngangnadana tumin sanglaba lambi adu lakmine lambi dudi lali haiba khangi adubu dinnasu wa amata haide khara tamna chingya nakpa mi kaya lainadaba lambi amata su tharokli ikaidra MCS officer magi gari lambi daki phakhrena mayam naina bata inspector duna dinabu yengduna hairakpani
ꯑꯆꯤꯛꯄ ꯃꯐꯝꯗꯨꯗ ꯊꯧꯔꯤꯕ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯥꯡꯍꯜꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯤꯟꯅꯁꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯤ ꯃꯃꯥꯏ ꯑꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ꯫ ꯆꯤꯝꯕꯥꯜ ꯎꯝꯁꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯤꯟꯅꯅ ꯏꯀꯥꯏꯕ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯒꯤ ꯈꯟꯗꯨꯅ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯒꯥꯔꯤꯁꯦ ꯄꯤꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯃꯍꯧꯁꯥꯒꯨꯝ ꯅꯪꯒꯤ ꯅꯥꯀꯟꯗ ꯉꯁꯤ ꯑꯩꯅ ꯐꯝꯂꯤꯕꯁꯦ ꯐꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯏꯟꯁꯄꯦꯛꯇꯔ ꯍꯦꯟꯕꯅ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ꯫ ꯗꯤꯟꯅꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯑꯁꯥꯡꯕ ꯂꯧꯕꯨꯛ ꯑꯃꯗꯤ ꯑꯔꯥꯞꯄꯒꯤ ꯆꯤꯟꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯌꯦꯡꯈꯤ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯗꯦ꯫ ꯍꯦꯟꯕꯗꯤ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯈꯔꯁꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯈꯤ꯫ ꯄꯥꯏꯌꯣ, ꯁꯤꯗ ꯄꯥꯏꯌꯣ, ꯁꯦꯕ, ꯒꯤꯌꯥꯔ 6ꯁꯤꯗ ꯄꯥꯏꯌꯣꯕꯗꯣ꯫ ꯗꯤꯟꯅꯅ ꯑꯁ, ꯒꯥꯔꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯑꯝꯇ ꯊꯧꯕ꯫ ꯍꯦꯟꯕꯅ ꯑꯩꯅ ꯆꯪꯗꯣꯏꯁꯦ ꯍꯌꯦꯡꯅꯤ꯫ ꯗꯤꯟꯅꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯊꯤꯡꯕ꯭ꯔꯣ? ꯍꯦꯟꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯃꯇꯝꯁꯤꯐꯥꯎ ꯄꯥꯝꯃꯨꯔꯤꯕ ꯅꯪꯒꯤ ꯈꯨꯠꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯃꯤꯁ ꯇꯧꯔꯅꯤꯕ꯫ ꯁꯦ, ꯉꯁꯤꯗꯤ ꯄꯦꯟꯅ ꯄꯥꯏꯖꯈꯤꯒꯦꯕ꯫ ꯗꯤꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯃꯃꯤꯠꯅꯗꯤ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯕꯅ ꯁꯦꯕ, ꯊꯝꯃꯣꯕ, ꯅꯈꯨꯠꯇꯨ ꯒꯤꯌꯥꯔ ꯁ꯭ꯇꯤꯛꯁꯤꯗ ꯊꯝꯃꯣ ꯍꯥꯏꯕ꯫ ꯗꯤꯟꯅꯁꯨ ꯒꯤꯌꯥꯔ ꯁ꯭ꯇꯤꯛꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯍꯦꯟꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯗꯤꯟꯅꯒꯤ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯄꯗ ꯗꯤꯟꯅ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧ, ꯌꯥꯝ ꯈꯠꯀꯅꯨ꯫ ꯍꯦꯟꯕꯅ ꯅꯕꯨ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯗꯤ ꯐꯠꯇꯕꯅꯤ꯫ ꯍꯦꯟꯕꯅ ꯄꯦꯜꯂꯣ, ꯅꯪꯗꯤ ꯄꯦꯜꯂꯣ꯫ ꯗꯤꯟꯅꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯍꯦꯟꯕꯅ ꯉꯁꯤꯀꯣ ꯏ ꯀꯥꯔꯛꯇꯅ ꯅꯨꯄꯥ ꯆꯦꯟꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯗꯤꯟꯅꯅ ꯍꯌꯦꯡꯅꯦ ꯅꯪꯅ ꯆꯠꯇꯣꯏꯁꯦ, ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯒꯅꯨ꯫ ꯍꯦꯟꯕꯅ ꯅꯪꯗꯤ ꯅꯕꯨꯛ ꯐꯠꯇꯃꯤꯅ ꯆꯠꯁꯤ ꯌꯥꯗꯕꯗꯣ꯫ ꯗꯤꯟꯅ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯂꯒ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯨꯕꯤꯅ ꯃꯃꯤꯠ ꯑꯅꯤꯗ ꯑꯃꯨꯛ ꯑꯃꯨꯛ ꯅꯣꯏꯈꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯑꯩꯁꯨ ꯆꯠꯅꯤꯡꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ? ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪꯗꯤ ꯌꯥꯝ ꯐꯩ, ꯅꯪ ꯌꯥꯝ ꯐꯩꯌꯦ, ꯑꯩꯕꯨ ꯇꯣꯏꯅ ꯈꯨꯐꯠꯂꯦ, ꯅꯪꯗꯤ ꯌꯥꯝ ꯐꯩ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯒ? ꯗꯤꯟꯅ ꯈꯣꯟ ꯈꯤꯇꯪ ꯀꯜꯂꯞꯅ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕꯅꯤ, ꯇꯨꯡꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ ꯍꯧꯕ ꯌꯥꯔꯕꯅꯤ꯫ ꯑꯩꯅ ꯆꯠꯊꯣꯛꯄꯗ ꯌꯨꯝꯗ ꯂꯩꯍꯧꯒꯗꯕ ꯐꯤꯕꯝ ꯑꯗꯣ ꯅꯪ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯍꯦꯟꯕꯅ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ ꯃꯤꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ, ꯄꯩꯁꯥꯒꯤꯗꯤ ꯑꯩ ꯂꯩꯔꯦ ꯍꯥꯏꯔꯒ꯫ ꯌꯥꯔꯦ, ꯈꯥꯝꯃꯣ, ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯣ꯫ ꯗꯤꯟꯅꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯦꯟꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯗꯤꯟꯅꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯗꯤꯟꯅꯅ ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯕꯨ ꯄꯨꯒꯅꯨ꯫ ꯍꯦꯟꯕꯁꯨ ꯒꯥꯔꯤ ꯑꯗꯣ ꯃꯇꯥꯏꯔꯣꯝꯗ ꯊꯩꯖꯤꯟꯗꯨꯅ ꯈꯥꯝꯈꯤ꯫ ꯒꯥꯔꯤꯗꯨꯅ ꯍꯦꯛ ꯈꯥꯝꯈꯤꯕꯒ ꯗꯤꯟꯅꯗꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯀꯨꯝꯈ꯭ꯔꯤ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯔꯝꯂꯤꯕ ꯆꯤꯡꯊ꯭ꯔꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯆꯦꯛꯂꯥꯒꯤ ꯁꯪꯒꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯁꯨ ꯌꯦꯡꯂꯤ꯫ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯕ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯅꯤꯡꯉꯤ꯫ ꯅꯈꯣꯏꯒꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯀꯣꯛꯀꯗꯧꯕ ꯃꯥꯜꯂꯤ꯫ ꯍꯦꯟꯕ ꯗꯤꯟꯅꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯗꯤ ꯀꯌꯥꯝ ꯆꯥꯎꯔꯦ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯍꯤꯡꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯗꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯏ, ꯇꯞꯅ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯏ꯫ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯈꯤꯕ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯍꯦꯟꯕ ꯈꯨꯝꯗꯦ, ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯅ ꯎꯪꯗꯨꯅ ꯂꯩ꯫ ꯗꯤꯟꯅꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡꯁꯨ ꯑꯣꯏꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯀꯗꯥꯏꯅꯣ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯅ? ꯍꯦꯟꯕꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯅꯪꯒꯤ ꯄꯟꯊꯨꯡꯅꯤ꯫
ꯑꯩꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯂꯒ ꯉꯁꯤꯅ ꯄꯟꯊꯨꯡꯐꯝ ꯊꯤꯔꯛꯂꯤꯕꯗꯨꯕꯨ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤ ꯈꯟꯕ꯭ꯔꯣ? ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯤꯟꯅꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯈꯨꯗꯤꯡ ꯉꯥꯛꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯋꯥꯁꯦ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ? ꯆꯨꯝꯃꯦ, ꯁꯛꯂꯣꯟ ꯌꯥꯝꯕ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯋꯥꯍꯟꯊꯣꯛ ꯂꯩꯔꯝꯂꯣꯏ꯫ ꯍꯦꯟꯕꯅ ꯑꯩꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯟꯅ ꯏꯐꯝꯗꯒꯤ ꯂꯣꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯅ ꯀꯩꯒꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯂꯤꯕꯅꯣ? ꯃꯄꯣꯛꯁꯤꯃꯒꯤ ꯂꯣꯠꯂꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯤꯟꯅꯅ ꯋꯥꯔꯧꯅ ꯈꯨꯝꯂꯛꯈꯤ꯫ ꯍꯦꯟꯅ ꯅꯨꯡꯁꯤꯕ? ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯅꯪꯅ ꯑꯅꯧꯕ ꯐꯤꯔꯦꯞꯀ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯆꯠꯈꯤꯕꯗ ꯑꯩꯅ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥ? ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯦ ꯈꯟꯕ ꯅꯠꯇꯅ꯫ ꯍꯦꯟꯕ, ꯀꯔꯝꯕ ꯐꯤꯔꯦꯞ, ꯀꯔꯝꯕ ꯂꯝꯕꯤ? ꯏꯔꯥꯜ ꯄꯨꯝꯕ ꯑꯩꯒꯤ ꯈꯛꯇꯒꯤꯔꯥ? ꯗꯤꯟꯅꯅ ꯅꯪꯅ ꯊꯨꯒꯥꯏꯕꯤꯔꯝꯂꯕ ꯊꯃꯣꯏꯁꯤꯒꯤ ꯃꯆꯦꯠ ꯈꯨꯗꯤꯡꯃꯛꯇꯅ ꯅꯪꯒꯤ ꯃꯤꯇꯝ ꯂꯥꯠꯈꯤ꯫ ꯃꯁꯤꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯁꯥꯝꯍꯟꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯍꯜꯂꯤꯌꯦ꯫ ꯍꯦꯟꯕꯅ ꯗꯤꯟꯅ, ꯑꯩꯒꯤ ꯋꯥꯁꯨ ꯈꯔ ꯇꯥꯕꯤꯌꯨ꯫ ꯇꯥꯔꯣꯏ, ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯍꯦꯟꯕꯅ ꯗꯤꯟꯅꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯜꯂꯒ ꯃꯃꯥꯏꯗꯨ ꯂꯩꯁꯟꯍꯜꯂꯤ꯫ ꯇꯕꯪ ꯇꯕꯪꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯃꯄꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯂꯤ, ꯂꯦꯞꯄ ꯂꯩꯇꯅꯁꯨ ꯇꯥꯔꯛꯂꯤ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯊꯝꯈ꯭ꯔꯦ꯫ ꯅꯪꯒꯤ ꯋꯥ ꯇꯥꯔꯔꯣꯏꯌꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯅꯕꯒꯤ ꯆꯩꯅꯥ ꯏꯐꯝꯗ ꯂꯩꯔꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯣꯛꯁꯤꯃꯒꯤ ꯂꯦꯜꯂꯒꯦ꯫ ꯅꯪꯒꯤ ꯆꯤꯔꯣꯜ ꯋꯥꯍꯩꯗꯨꯅ ꯑꯅꯧꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯄꯗꯣ ꯑꯩ ꯂꯧꯔꯔꯣꯏ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯒꯤ ꯑꯣꯏꯅ ꯀꯠꯊꯣꯛꯄ ꯉꯝꯅꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯅꯐꯝꯗ ꯎꯠꯂꯝꯂꯒꯦ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯁꯤꯗꯕꯨ ꯉꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯕꯅ ꯑꯩ ꯉꯁꯤꯁꯨ ꯈꯣꯡꯐꯝ ꯍꯣꯡꯗ꯭ꯔꯤꯌꯦ꯫ ꯅꯨꯡꯒꯤ ꯑꯣꯏꯕ ꯁꯛꯂꯣꯟꯁꯨ ꯑꯣꯟꯗ꯭ꯔꯤ, ꯂꯝꯕꯤꯁꯨ ꯇꯣꯈꯥꯏꯗ꯭ꯔꯤꯌꯦ꯫ ꯅꯪꯅ ꯏꯟꯊꯣꯛꯄꯤꯔꯕ ꯑꯩꯕꯨ ꯀꯩꯗꯧꯉꯩ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯅꯤ ꯈꯟꯅ ꯉꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯤꯟꯅꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯦꯟꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗꯕ ꯅꯠꯇ꯭ꯔꯥ? ꯆꯠꯂꯣ, ꯊꯦꯡꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯈꯪꯈ꯭ꯔꯗꯤ ꯑꯩꯅ ꯌꯦꯠꯄ ꯊꯣꯛꯀꯅꯤ꯫ ꯅꯪ ꯍꯟꯈ꯭ꯔꯣ꯫ ꯄꯥꯏꯔꯤꯕ ꯗꯤꯟꯅꯒꯤ ꯃꯈꯨꯠꯇꯨ ꯍꯦꯟꯕꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯇꯝ ꯑꯃꯗ ꯐꯥꯎꯈꯤꯕ ꯏꯍꯨꯜꯗꯣ ꯉꯁꯤꯁꯨ ꯐꯥꯎꯔꯤꯌꯦ꯫ ꯗꯤꯟꯅ ꯃꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗꯨꯁꯨ ꯇꯩꯊꯣꯛꯈꯤ꯫ ꯑꯩ ꯑꯉꯥꯡ ꯑꯃ ꯀꯧꯔꯒꯦ꯫ ꯅꯪ ꯍꯜꯂꯣ ꯍꯦꯟꯕ꯫ ꯑꯩ ꯅꯪꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯔꯔꯣꯏ꯫ ꯍꯦꯟꯕꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ, ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯤꯕ ꯗꯤꯟꯅꯕꯨꯗꯤ ꯋꯥꯔꯧꯅ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯄꯣꯀꯦꯠꯇꯅ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯜꯂꯒ ꯐꯣꯟꯗꯨꯁꯨ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯥꯀꯣꯡ ꯇꯝꯅꯁꯨ ꯄꯨꯁꯤꯟꯈꯤ꯫ ꯁꯦꯀꯦꯟ ꯈꯔꯇꯒꯤ ꯑꯣꯏꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯐꯣꯟꯗꯨ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ꯫ ꯗꯤꯟꯅꯅ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯕꯗ ꯍꯦꯟꯕ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯜꯂꯒꯦ ꯈꯟꯅ ꯃꯃꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯅ ꯐꯝꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯕ ꯗꯤꯟꯅꯕꯨꯗꯤ ꯋꯥꯔꯧꯅ ꯌꯦꯡꯖꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯁꯣꯟꯖꯔꯤ꯫ ꯑꯩꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯏꯇꯣꯝꯗꯒꯤ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯃꯤꯌꯥꯝꯗ ꯂꯣꯠꯁꯤꯟꯅꯕ ꯑꯩꯅ ꯁꯛꯂꯣꯟ ꯄꯨꯔꯨꯕꯅꯦ꯫ ꯑꯩꯅ ꯁꯦꯝꯂꯤꯕ ꯑꯅꯧꯕ ꯂꯝꯕꯤꯁꯤꯁꯨ ꯏꯕꯥꯅꯤꯒꯤꯅꯦ꯫ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕ ꯅꯐꯝꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯂꯣꯠꯂꯒꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯄꯁꯤꯅ
ꯅꯪꯅ ꯈꯟꯖꯕ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯣ ꯑꯩꯅ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ. ꯍꯧꯖꯤꯛꯇꯗ ꯍꯦꯟꯕ ꯌꯥꯝꯅ ꯂꯤꯛꯅ ꯄꯤ ꯈꯔꯗꯤ ꯇꯥꯔꯛꯏ, ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯦ. ꯆꯤꯟꯊꯈ꯭ꯔꯤꯕ ꯈꯔ ꯑꯗꯨꯗꯤ ꯃꯅꯤꯡ ꯇꯝꯍꯜꯂꯤ. ꯃꯈꯥ ꯇꯥꯔꯛꯇꯅꯕꯗꯤ ꯃꯇꯣꯝꯇ ꯊꯤꯟꯖꯤꯟꯖꯩ. ꯒꯥꯔꯤ ꯑꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ. ꯒꯥꯔꯤ ꯊꯧꯈ꯭ꯔꯤꯕ ꯃꯍꯥꯛꯄꯨ ꯌꯦꯡꯖꯗꯨꯅ ꯅꯤꯡꯉꯝꯗꯅ ꯗꯤꯅꯅ ꯁꯣꯟꯖꯍꯧꯏ. ꯑꯩꯒꯤ ꯄꯤꯁꯤ ꯐꯥꯎꯕ ꯇꯩꯊꯣꯛꯄꯤꯔꯝꯗꯕ ꯉꯝꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯤꯕꯁꯦ. ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯃꯪꯗ ꯑꯩ ꯂꯦꯞꯂꯔꯣꯏ.